ꯅꯨꯡꯁꯤꯖꯩ ꯐꯣꯡꯕꯁꯨ ꯉꯝꯗꯦ ꯏꯅꯥꯛꯇ ꯆꯪꯕ ꯐꯥꯎ ꯀꯤꯔꯤꯕꯅꯤꯗꯣ ꯑꯩꯅ ꯈꯪꯗꯣꯛꯄ ꯌꯦꯡꯊꯣꯛꯄ ꯉꯥꯛꯇꯗꯣ ꯑꯩꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯇꯧꯗꯣ ꯇꯞꯆꯕ ꯁꯥꯔꯗꯨꯅ ꯂꯩꯊꯣꯛꯄꯗꯨꯅ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯃꯇꯧ ꯃꯥꯟꯗꯅ ꯏꯔꯥꯟ ꯄꯨꯔꯒ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯕ ꯑꯩꯅ ꯅꯪꯕు ꯄꯥꯝꯖꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯈꯪꯕꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯇꯨꯡ ꯏꯟꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯣꯏꯖꯒꯅꯤꯀꯣ ꯑꯩꯅ ꯈꯪꯗꯣꯛꯄ ꯌꯦꯡꯊꯣꯛꯄ ꯅꯥꯛꯇꯗꯣ ꯑꯩꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯇꯧꯗꯣ 와수 맡은 엉근아 모몬tă noppa tumin yengbado aina kalakpa wasu 맡은 엉근아 모몬tă noppa tumin yengbado aina kalakpa nangbu lakpa ngaijaba pugning siwajay ko nangbu fangba yengjaba ꯁꯦꯞꯄꯦꯟꯒꯅꯤ ꯉꯥꯒ ꯂꯩꯔ ꯅꯈꯣꯏꯁꯨ ꯇꯧꯕꯔꯥ ꯁꯨꯝꯅ ꯑꯩꯗꯤ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦ